haukiba 2025 da nampuda nam sasanda janna nabu hona kiba ek Waqf amendment act se masigi mayukta pendraba musalman miyam India pumbada tongan tongan be state kada ihau kaya toraga koi pendabi kholau kaya matamdu lauki amadi paliba BJP lead government asida adumba koi in secularism da challenge toba one sided oiba sunam sasanda nampuda force assimilate tongnabagi damakta wana padumba unconstitutional oiba koi thawang kaya do madu yaning di haibagi madumba kholau kaya lauduna state ta irang horokiba adugumna koi Manipur da so achobo ihau kaya tawduna lakiba adubo madugumba mayam da government of India na tabi da badegi koi Supreme Court of India da ton ba petitioner kaya na challenge kaya tawraga leiriba amadi Supreme Court ki order haidokna hoji pending da leiriba tangka ka sida Manipur da hoji koi gi nipan suba Waqf board Manipur gi selection to matam da board member sing da koi gi unconstitutional oiba mong da ne haiduna ko na pender na leigraba koi gi kano do chanabi yaroi na hai gi koi gi kano umit ekse masigi apply tawsila kanda non muslim member sing yausilakwa masimak koi gi purup pangan kunai Manipur da leiba pangan LUC ahum se masigi koi gi hak khongoi na bane amade pangan sing sentiment khangdana state government na India ki tongan mafam sing da chana dringai sim talaga sida bhawa Manipur da hana chana paise masi koi Manipur kunai gi damakta masi am laibak thibne maduna maram orkanda masi hojik so paliba koi gi BJP government asina state amadi India gi central ki government asina immediately hojik mak koi gi review to widna koi gi non muslim ani se koi longthok bio aduga karigumma masi gi koi gi miam gi kholaw asi tasinu sinadana laisilakba amade koi gi nampuda chan hanabu honabu tarade madugi fazadaba consequence to koi fazadaba kaya ama lakane hai wafam se ai media ku thangda ai thamjaninge loinana asugumba koi gi asugumba non muslim sing koi gi yausila kusina maram orakanda madugi charang na thoktana madu yaning da bagi kholau kaya lauriba talaga sida koi gi kana gumba BJP gi kalikata sing adage government sigi magi masum chaba myoi kharana myoi kutpu kharana masibu namthanaba tugainaba tongan ba comment piriba mayam do maduso koi kudakte lekpada bane natabu taragade maduso koi gi chapchaba paratam bibagi tangka do koi lakane hai wafam siam koi thamjanige loinana koi gi hojike lakthoibo nipan suba Waqf board Manipur ase masi lakthopa matamda madugi chairman natraga koi gi leiriba board member sing ase masige mayok ta koi lepa karigum am hulaite koi gi only da non muslim sing ado madu lakthopi hoibane ba aduna maram orakanda koi gi koi na talibu demand adu phangnabu hon matamda Waqf board ki nipan suba board member khanbada yaugraba member amadi chairman asu masire sire koi sorjok pinabu mathau tai loinana Manipur gi leiriba assembly constituency humbu sigi manungda Muslim MLA ahum yauri se moi ki so sabchaba right to freedom of religion gi sabchaba han thok leinabu gi damakta moi MLA sing adu gi so sabchaba phirep sing lakhok kadam ai wapum se kasi media ku thang dai thamjage aduga gi kasi gi asumba relay asi haiba non muslim haptila pasigi mayokta Lilong soibu pidegi Lilong bazar sibuba miam ki oiba honoru naidana mayam pun maksud thora kanda mioi lising kaya la ekoi honoru naidana thora kanda yaning da bai kholau lauri bise masigi ihul amadi Manipur da laiba paman LUC ahum gi ihul sentiment khangna Manipur government na lokala kan hai begi achep patha jaba thamya wapum sema thamjaraga matang sira tension